Ngarang amadi ngasigi loraba ahing nungay matung ayuki pung amaga mininimpurom satpa matamda Sagolband Meino Leirak leiba kana laijadraba angang nupa macha singna lainariba children home amada masak khangdaba khulai paba mioi ani laglaga nongmai round tarelom kapsilam lehari thogdok thokpamdagi phangba paw amagi matungina children home adugi gate ta thetpa CCTV camera gi footage amagi matungina khulai macha paiba mioi anina home adugi gate adugi makhada paktharaga nongmai round taruk tarelom kapsilambani hairi Social Welfare Department ki makhada leiba Integrated Child Protection Scheme ki makhada hairiba Children Home for Boys haina mingthonba home asi United Social Development Association haina mingthonba non-governmental organization amana chalaibani hairi hairiba home asi special contractor oiba khaidem kalachan kauba amagi yunga punna chalaiba home ni hauji phawbagi oina kanana karigidama nomai kapsilamli banu haiba khangba ngamtri thogdok asigi matangda Lampel Police Station na case ama register tawkre